ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯇꯝꯐꯥ ꯂꯩꯃ 5ꯁꯨꯕ ꯇꯥꯡꯀꯛ꯫ ꯁ꯭ꯀꯨꯜꯗꯅꯤ ꯆꯤꯡꯈꯩ ꯇꯝꯐꯥ ꯂꯥꯛꯇꯕ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯁꯨꯖꯤꯜꯂꯛꯄ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜꯗ ꯇꯝꯐꯥꯗꯨꯕꯨ ꯁ꯭ꯀꯨꯜ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯇꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯆꯤꯡꯈꯩ ꯀꯕꯤꯇꯥꯕꯨ ꯀꯧꯔꯛꯏ꯫ ꯀꯕꯤꯇꯥ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ "ꯁꯔ, ꯀꯔꯤ ꯍꯥꯏꯒꯦ?" ꯆꯤꯡꯈꯩ ꯁꯥꯎꯕ ꯁꯥꯁꯤꯟꯅꯔꯒ "ꯃꯤꯁ ꯇꯝꯐꯥꯗꯨ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯥꯒꯤ ꯀ꯭ꯂꯥꯁꯁꯦ ꯃꯇꯝ ꯀꯨꯏꯔꯦ ꯍꯥꯡꯂꯒ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯁꯤꯂꯦꯕꯁ ꯀꯣꯚꯔ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯀꯅꯥꯗ ꯁꯣꯏꯔꯛꯀꯅꯤ? ꯃꯥꯒ ꯑꯩꯒꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯍꯪꯂꯛꯑꯒꯦ ꯁꯔ." "ꯍꯣꯏ, ꯁ꯭ꯀꯨꯜꯁꯦ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨ." ꯆꯤꯡꯈꯩꯗ ꯀꯕꯤꯇꯥꯁꯨ ꯍꯣꯏ ꯁꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯀꯕꯤꯇꯥ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯂꯒ ꯐꯤ ꯐꯥꯎ ꯍꯣꯡꯗꯣꯛꯇꯅ ꯇꯝꯐꯥꯗ ꯀꯣꯜ ꯇꯧꯏ꯫ ꯂꯤꯂꯤꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ "ꯍꯜꯂꯣ, ꯀꯕꯤꯇꯥ, ꯀꯩꯗꯧꯔꯦ?" "ꯏꯆꯦ, ꯇꯝꯐꯥꯗꯨꯕꯨ ꯂꯩꯕ꯭ꯔꯣ?" ꯂꯩꯌꯦ꯫ ꯃꯥꯗꯤ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕ ꯀꯨꯏꯔꯦ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯇꯝꯐꯥ ꯄꯥꯏꯍꯜꯂꯛꯀꯦꯀꯣ." ꯂꯤꯂꯤ ꯇꯝꯐꯥꯗ ꯐꯣꯟ ꯑꯗꯨ ꯄꯤ꯫ ꯇꯝꯐꯥ ꯇꯞꯅ "ꯍꯜꯂꯣ." "ꯅꯪꯗꯤ ꯅꯁꯥ ꯉꯝꯗꯦꯒ ꯉꯝꯗꯦ ꯑꯝꯇ ꯍꯥꯏꯗꯕꯅꯦꯕ ꯍꯥ?" "ꯍꯟꯗꯛꯇꯤ ꯑꯩꯅꯒ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗ, ꯑꯩꯈꯣꯏ ꯆꯦꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯔꯕꯅꯤ." "ꯍꯣ, ꯅꯣꯏ ꯆꯦꯅ ꯄꯥꯏꯔꯕꯁꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯃꯦꯁꯦꯖꯂ ꯅꯠꯇ꯭ꯔꯒ ꯀꯣꯜꯂ ꯀꯔꯤꯅꯣ ꯇꯧꯔꯛꯂꯒ ꯍꯥꯏꯕꯗꯤ ꯅꯪ ꯁꯤꯔꯣꯏꯗꯅ?" "ꯅꯣꯏꯒ ꯄꯨꯟꯗꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯅ ꯍꯦꯟꯅ ꯁ꯭ꯀꯨꯜꯗꯣ ꯂꯥꯛꯅꯤꯡꯂꯤꯅꯦ." "ꯍꯣꯏꯁꯦ, ꯐꯔꯦꯁꯦ. ꯅꯪꯅ ꯁ꯭ꯀꯨꯜ ꯂꯥꯛꯇꯕ ꯀꯨꯏꯕꯁꯤꯗ ꯀꯩꯗꯧꯔꯕꯅꯣꯅ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯦ꯫ ꯑꯗꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ?" "ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯕꯨꯗꯤ ꯅꯠꯇꯦꯗ. ꯑꯗꯣ ꯑꯩ ꯍꯌꯦꯡꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ, ꯑꯗꯨꯒ ꯂꯥꯛꯀꯦ." "ꯅꯁꯥꯗꯣ ꯐꯖꯅ ꯐꯔꯒ ꯂꯥꯛꯑꯣ꯫ ꯑꯗꯣ ꯑꯩ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦ, ꯅꯠꯇ꯭ꯔꯒꯅ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯑꯁꯨ ꯂꯥꯛꯑꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯄꯣꯊꯥꯔꯣꯀꯣ꯫ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ ꯉꯥꯏꯔꯤ. ꯐꯤꯒ ꯑꯝꯇ ꯍꯣꯡꯗꯈꯩꯅꯦ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯛꯏꯅꯦ." "ꯍꯣꯏ, ꯐꯔꯦ, ꯊꯝꯃꯣ." ꯅꯣꯡꯉꯥꯜꯂꯒ ꯀꯕꯤꯇꯥꯅ ꯆꯤꯡꯈꯩꯗ ꯇꯝꯐꯥꯅ ꯁ꯭ꯀꯨꯜ ꯂꯥꯛꯇꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯡꯈꯩꯁꯨ ꯑꯣ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯀꯕꯤꯇꯥ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯀꯥꯟꯕ ꯍꯧꯔꯛꯏ꯫ ꯆꯤꯡꯈꯩꯅ "ꯃꯤꯁ ꯀꯕꯤꯇꯥ, ꯑꯝꯇ ꯉꯥꯏꯈꯣꯕ." ꯆꯤꯡꯈꯩꯅ ꯀꯧꯔꯛꯄꯗꯒꯤ ꯀꯕꯤꯇꯥ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ "ꯁꯔ, ꯀꯔꯤ ꯍꯥꯏꯒꯦ?" "ꯃꯤꯁ ꯇꯝꯐꯥꯒꯤ ꯑꯅꯥꯕ ꯍꯪꯕꯗꯣ ꯍꯣꯔꯦꯟ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯍꯥꯏꯕꯤꯌꯨ꯫ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ." "ꯁꯔ, ꯑꯗꯣ ꯐꯨꯜ ꯄꯦꯔꯦꯠ ꯂꯣꯏꯔꯒ ꯆꯠꯄꯗꯨꯗꯤ ꯊꯦꯡꯂꯣꯏꯗ꯭ꯔꯣ?" "ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯤꯒꯤ ꯄꯦꯔꯦꯠꯁꯦ ꯂꯣꯏꯔꯒꯅꯦ ꯁꯨꯇꯤ ꯊꯥꯗꯣꯛꯈ꯭ꯔꯁꯤ." "ꯍꯣꯏ ꯁꯔ." ꯆꯤꯡꯈꯩ ꯀꯕꯤꯇꯥꯅ ꯇꯝꯐꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯆꯤꯡꯈꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯝꯐꯥꯒꯤ ꯌꯨꯝꯗ ꯑꯣꯖꯥ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ "ꯁꯤꯂꯥ, ꯃꯌꯥꯝ ꯀꯥꯈꯠꯄꯤꯔꯣ, ꯃꯅꯨꯡꯗ ꯐꯝꯁꯦ." ꯂꯤꯂꯤ ꯇꯝꯐꯥꯗ ꯑꯣꯖꯥ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯇꯝꯐꯥ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯐꯤ ꯈꯔ ꯐꯕ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯁꯝꯆꯦꯠ ꯍꯥꯜꯂꯤ꯫ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯗ꯭ꯔꯣꯋꯤꯡ ꯔꯨꯝꯗ ꯐꯝꯂꯒ ꯂꯩ꯫ "ꯁꯤꯂꯥ, ꯃꯌꯥꯝ ꯀꯨꯏꯔꯣꯏꯌꯦ, ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯐꯝꯕꯤꯔꯝꯃꯨ. ꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯍꯩ ꯃꯍꯤ ꯁꯦꯝꯂꯛꯀꯦ. ꯍꯩꯆꯧꯕꯤ, ꯅꯪ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ. ꯏꯃꯥꯅꯦ ꯁꯠ ꯄꯨꯔꯒ ꯊꯣꯛꯂꯛꯀꯦ." ꯂꯤꯂꯤꯅ ꯑꯃꯨꯛ "ꯃꯥ, ꯑꯩ ꯁꯦꯝꯂꯛꯑꯒꯦ. ꯏꯃꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯨ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ. ꯈꯔ ꯊꯨꯔꯛꯎꯀꯣ." ꯆꯤꯡꯈꯩꯅ ꯋꯥ ꯉꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯉꯥꯟꯕ "ꯏꯃꯥ, ꯃꯤꯁ ꯇꯝꯐꯥꯗꯨꯕꯨ ꯃꯁꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ?" "ꯁꯔ, ꯃꯥꯅ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯒꯦ ꯍꯥꯏꯕꯕꯨ ꯏꯃꯨꯡꯗꯒꯤꯅ ꯃꯥꯡꯒꯣꯜ ꯐꯥꯎꯕꯗꯪꯅꯤ ꯃꯥꯅ ꯊꯣꯛꯄ ꯉꯝꯂꯤꯕꯁꯦ꯫ ꯈꯪꯗꯦꯗ ꯁꯔ, ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯃꯁꯥꯁꯤꯁꯨꯅꯦ ꯆꯥꯗꯕꯗꯒꯤ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯂꯤꯕꯁꯤꯅꯤ." ꯆꯤꯡꯈꯩ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯆꯥꯗ꯭ꯔꯗꯤ ꯃꯁꯥꯗꯣ ꯁꯨꯝ ꯁꯣꯟꯊꯔꯛꯀꯅꯤ. ꯈꯔ ꯈꯔꯗ ꯑꯣꯏꯔꯁꯨ ꯆꯥꯔꯗꯤ ꯐꯒꯗꯕꯅꯤ." "ꯍꯣꯏ ꯁꯔ, ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯕꯁꯤꯗꯅꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯂꯤ ꯍꯩ ꯃꯍꯤꯗꯨ ꯄꯨꯔꯛꯂꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯁꯤꯂꯥ, ꯆꯧꯕꯤ, ꯅꯪ ꯇꯝꯐꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯆꯠꯂꯣ." "ꯃꯥ, ꯃꯁꯥꯗꯨꯕꯨ ꯍꯧꯒꯠꯄ ꯉꯝꯒꯗ꯭ꯔꯣ?" ꯉꯥꯟꯕꯅ ꯑꯃꯨꯛ "ꯌꯥꯔꯅꯤꯗ ꯏꯃꯥ, ꯀꯧꯊꯣꯛꯄꯤꯔꯨꯔꯅꯨ. ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯨꯔꯁꯤ." ꯁꯤꯂꯥ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁꯇꯣ ꯑꯃꯃꯝꯇ ꯄꯤ꯫ ꯑꯁꯨꯝꯅ
ꯍꯩ ꯃꯍꯤꯗꯣ ꯊꯛꯅ ꯊꯛꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯩ꯫ ꯍꯩ ꯃꯍꯤꯗꯣ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯇꯝꯐꯥ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯌꯥꯝ ꯑꯗꯨ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯀꯕꯤꯇꯥ, "ꯃꯤꯁ ꯇꯝꯐꯥ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏꯌꯦ." ꯇꯝꯐꯥ ꯇꯞꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯆꯤꯡꯈꯩ ꯇꯝꯐꯥꯗ ꯂꯣꯠꯅ ꯂꯣꯠꯅ ꯌꯦꯡꯖꯩ꯫ ꯃꯌꯥꯝꯗ ꯄꯨꯟꯅ ꯆꯪꯂꯛꯂꯒ ꯂꯦꯞꯂꯒ ꯂꯩ꯫ ꯇꯝꯐꯥ ꯈꯣꯟꯖꯦꯜ ꯇꯞꯅ, "ꯑꯣꯖꯥ ꯃꯌꯥꯝ ꯐꯝꯕꯤꯌꯨ." ꯉꯥꯟꯕꯅ, "ꯃꯤꯁ, ꯌꯥꯔꯅꯤꯗ, ꯑꯩꯈꯣꯏꯗꯤ ꯃꯤꯁꯅ ꯅꯥꯔꯕꯅꯤꯅ ꯃꯤꯁꯅ ꯆꯥꯕ ꯊꯛꯄ ꯌꯥꯗꯕ ꯍꯩ ꯃꯍꯤꯒꯗꯣ ꯂꯣꯏꯅ ꯊꯛꯇꯣꯛꯂꯒ ꯃꯤꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯁꯤꯅꯤ." "ꯁꯥꯔ, ꯑꯗꯨꯗꯤ ꯑꯩꯅ ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯩꯒꯤ ꯑꯃꯨꯛ ꯀꯣꯡꯕ ꯇꯥꯔꯦꯅꯦ." "ꯍꯣꯏꯅꯦ, ꯀꯣꯡꯊꯣꯛꯁꯤꯉꯥꯏꯗꯅ꯫ ꯑꯗꯣ ꯃꯤꯁ, ꯈꯔ ꯊꯨꯅ ꯐꯔꯣ꯫ ꯃꯤꯁꯅ ꯏꯁꯥꯉꯝꯗ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯄ ꯐꯔꯛ ꯇꯥ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯐꯔꯣꯀꯣ." ꯍꯟꯗꯛꯇꯤ ꯀꯕꯤꯇꯥꯅ ꯑꯃꯨꯛ, "ꯃꯤꯒꯤꯗꯤ ꯅꯥꯔꯒ ꯁꯛ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯥꯡꯉꯤ, ꯑꯗꯨꯒ ꯅꯪꯗꯤ ꯅꯥꯔꯒꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯛ ꯐꯖꯊꯣꯛꯏ." ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯗꯨꯗꯤ ꯅꯥꯔꯒ ꯑꯗꯨꯝ ꯂꯩꯔꯁꯤꯔꯥ?" ꯉꯥꯟꯕꯅ, "ꯃꯤꯁ, ꯀꯔꯥꯏꯗꯒꯤꯅꯣꯗ, ꯅꯥꯔꯒꯕꯨ ꯀꯔꯥꯏꯗꯒꯤ ꯁꯛ ꯐꯖꯗꯣꯏꯅꯣ? ꯃꯤꯁ ꯀꯕꯤꯇꯥꯅ ꯁꯛ ꯐꯖꯩ ꯍꯥꯏꯗꯅꯕꯨ ꯅꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯑꯩꯒꯤ ꯋꯥꯗꯤꯅꯦ, ꯈꯔ ꯊꯨꯅ ꯐꯔꯒ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯣ, ꯀꯣꯏꯕꯁꯨ ꯆꯠꯅꯕ." ꯆꯤꯡꯈꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯝꯐꯥꯗꯗꯤ ꯃꯃꯤꯠꯇꯨꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯂꯣꯠꯅ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯀꯕꯤꯇꯥ, "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯁꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯥꯏꯅꯔꯒ ꯂꯩꯔꯛꯄꯅꯤ꯫ ꯃꯁꯤ ꯆꯥꯔꯒ ꯅꯥꯕ ꯐꯔꯒꯅꯦ ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯣꯀꯣ." "ꯍꯣꯏ, ꯀꯥꯔꯛꯀꯦ." ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯇꯝꯐꯥꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ꯫ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯤꯁ ꯀꯕꯤꯇꯥꯗ ꯐꯣꯟ ꯇꯧꯏ꯫ ꯀꯕꯤꯇꯥ, "ꯍꯜꯂꯣ, ꯁꯥꯔ." ꯆꯤꯡꯈꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ "ꯍꯜꯂꯣ, ꯍꯜꯂꯣ, ꯁꯥꯔ, ꯁꯥꯔ ꯆꯤꯡꯈꯩ." "ꯍꯩꯃꯥ, ꯀꯔꯤ ꯇꯧꯔꯖꯥꯠꯅꯣꯅꯦ? ꯍꯜꯂꯣ." ꯆꯤꯡꯈꯩ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯃꯤꯁ." "ꯁꯥꯔ, ꯇꯥꯏꯌꯦ, ꯀꯔꯤ ꯍꯥꯏꯒꯦ?" "ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯗ." "ꯍꯣꯏ, ꯑꯗꯨ ꯁꯥꯔ, ꯑꯩ ꯌꯨꯝ ꯌꯧꯗ꯭ꯔꯤꯌꯦ, ꯒꯥꯔꯤ ꯇꯣꯡꯂꯤꯌꯦ꯫ ꯍꯣꯔꯦꯟ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯇꯧꯖꯔꯒꯦꯀꯣ ꯁꯥꯔ." ꯆꯤꯡꯈꯩ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ꯫ ꯆꯤꯡꯈꯩ ꯂꯩꯇꯥꯐꯝ ꯈꯪꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯃꯁꯥ ꯑꯗꯨ ꯃꯝꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯇꯧꯅꯤꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯉꯥꯟꯕ ꯇꯝꯐꯥꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ꯫ ꯏꯁꯩ ꯑꯗꯨ ꯃꯨꯠꯊꯠꯂꯒ ꯀꯕꯤꯇꯥꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯏ꯫ ꯑꯗꯨꯁꯨ ꯆꯤꯡꯈꯩꯅ ꯍꯪꯕ ꯋꯥꯍꯪ, ꯀꯕꯤꯇꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ꯫ ꯉꯥꯟꯕ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯕꯤꯇꯥꯅ ꯈꯜꯂꯛꯏ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯀꯕꯤꯇꯥ ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯕꯛꯇꯣ ꯇꯧꯔꯤꯉꯩꯗ ꯆꯤꯡꯈꯩ ꯑꯃꯗꯤ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯈꯤꯕꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯀꯕꯤꯇꯥ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯟꯕꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯀꯕꯤꯇꯥꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯟꯕꯁꯨ ꯀꯕꯤꯇꯥꯅ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯇꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯇꯝꯐꯥꯒꯤ ꯏꯁꯩ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ꯫ ꯐꯣꯟ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯆꯨꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯕꯤꯇꯥ ꯆꯪꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯄ ꯂꯣꯏꯔꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯕꯗ ꯉꯥꯟꯕꯒꯤ ꯃꯤꯁ ꯀꯣꯜ 4-5 ꯂꯩꯔꯝꯃꯤ꯫ ꯀꯕꯤꯇꯥ ꯃꯆꯤꯜꯗ ꯇꯞꯅ, "ꯍꯩꯃꯥ, ꯀꯥꯎꯏꯅꯦ, ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯈꯤꯕꯅꯤꯀꯣ꯫ ꯑꯁ, ꯇꯧꯔꯔꯣꯏꯒꯦꯗ, ꯃꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯀꯣꯛ ꯍꯥꯏꯖꯔꯅꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯨꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯀꯕꯤꯇꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯆꯤꯡꯈꯩ ꯇꯨꯝꯒꯅꯤꯒ ꯈꯪꯈꯤꯗ꯭ꯔꯤ꯫ ꯀꯕꯤꯇꯥꯒꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯄꯨꯡ 11-12 ꯑꯗꯨ ꯐꯥꯎꯕ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯀꯣꯜ ꯇꯧꯔꯛꯃꯟꯗꯕꯗꯨꯗ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯕ ꯑꯗꯨꯗ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯇꯨꯝꯂꯝꯂꯅꯤ ꯈꯟꯗꯨꯅ ꯆꯤꯡꯈꯩꯁꯨ ꯑꯗꯨꯝ ꯄꯣꯊꯥꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯕꯤꯇꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯆꯤꯡꯈꯩꯒꯤ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯃꯤ꯫ ꯀꯕꯤꯇꯥ ꯆꯤꯡꯈꯩꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯗꯅ ꯑꯃꯨꯛ ꯆꯤꯡꯈꯩꯅ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ꯫ ꯆꯤꯡꯈꯩꯒꯤ ꯃꯃꯥꯄꯇꯤ ꯂꯝꯋꯥꯏ ꯇꯩꯅ ꯇꯩꯅ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤ꯫ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ꯫ ꯑꯌꯨꯛꯁꯤꯅ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯀꯣꯟꯊꯣꯡꯀꯁꯦ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕꯁꯦ ꯇꯥꯁꯤꯟ ꯈꯣꯠꯆꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫
ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯉꯥꯡ ꯉꯥꯡꯕꯤꯌꯥ ꯈꯔ ꯂꯥꯛꯂꯅꯤ ꯇ꯭ꯌꯨꯁꯟ ꯇꯧꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯒ ꯍꯧꯒꯠꯂꯛꯀꯅꯤ ꯈꯪꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯇꯧꯒꯗꯕꯁꯦ ꯑꯩ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯊꯤꯌꯨ ꯌꯥꯗꯦ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯆꯤꯡꯈꯩꯅ ꯇꯥꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯃꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯗꯨꯕꯨ ꯇꯟꯗꯕ꯭ꯔꯣ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯍꯥꯏꯗꯦ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯅꯨꯄꯤ ꯅꯆꯥ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯍꯜꯂꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥ ꯀꯞꯄꯒ ꯂꯦꯝꯕꯗꯣ ꯄꯥꯝꯂꯤꯔꯣ ꯑꯣ ꯇꯨꯝꯕ ꯍꯧꯒꯠꯀꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯑꯩꯅ ꯉꯥꯡꯕ ꯇꯥꯔꯤꯕ ꯑꯣꯏꯔꯦ ꯅꯪꯗꯤ ꯍꯣ ꯅꯪꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯣ ꯌꯥꯗ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯈꯟꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯗꯨ ꯆꯠꯂꯒꯅꯦ ꯍꯦꯛꯇ ꯍꯥꯏꯅꯔꯨꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯅꯪꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦꯒ ꯊꯤꯕ ꯌꯥꯔꯣꯏꯀꯣ ꯆꯤꯡꯈꯩ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯂꯦꯞꯂꯒ ꯃꯤꯡꯁꯦꯜ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯃꯧ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯃꯤꯠꯇꯒꯤ ꯄꯤ ꯀꯪꯗꯅ ꯅꯄꯨꯟꯁꯤꯗꯣ ꯂꯦꯟꯒꯦꯅ ꯍꯧꯔꯤꯌꯦ ꯍꯩ ꯅꯀꯣꯛꯇꯣ ꯆꯥꯛꯂꯛꯀꯅꯨꯀꯣ ꯅꯨꯄꯤ ꯄꯨꯁꯤꯜꯂꯣ ꯍꯥꯏꯌꯦꯗꯅ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯇꯧꯗꯤ ꯌꯦꯡꯗꯅ ꯍꯦꯛꯇ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯧ ꯑꯣꯏꯕꯗ ꯆꯥꯟꯅꯒꯗꯕ ꯅꯨꯄꯤ ꯈꯜꯂꯒ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕꯅꯦ ꯍꯣꯏ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯄꯤꯁꯦ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛꯇ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ ꯃꯀꯣꯛꯇꯨꯗꯅꯦ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯔꯒ ꯄꯣꯞ ꯄꯣꯞ ꯊꯣꯡꯉꯀꯥꯟꯗꯅꯦ ꯃꯗꯨꯗ ꯃꯈꯣꯜꯗꯣ ꯀꯛ ꯀꯛ ꯂꯥꯎꯕ ꯈꯟꯈꯤꯗꯧꯔꯤꯕꯅꯤ ꯀꯛ ꯀꯛ ꯂꯥꯎꯕꯗ ꯈꯟꯕ ꯍꯩꯇꯕꯒꯤꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯁꯦ ꯅꯪꯅ ꯍꯩꯇ꯭ꯔꯒꯗꯤꯅꯦ ꯅꯃꯥꯟꯅꯕ ꯍꯦꯔꯤꯁꯟꯗꯣ ꯃꯥ ꯑꯣꯏꯅ ꯈꯜꯍꯜꯂꯨ ꯀꯔꯥꯏꯗꯒꯤꯅꯣꯗꯤ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯤ ꯈꯟꯕꯕꯨ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯈꯜꯍꯟꯗꯣꯏꯅꯣ ꯃꯤꯉꯣꯟꯗ ꯈꯜꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯗꯤ ꯀꯣ ꯈꯟꯕ ꯌꯥꯗꯕ꯭ꯔꯣ ꯍꯣ ꯅꯨꯡꯊꯪ ꯂꯩꯇꯤꯌꯦ ꯀꯛ ꯀꯛ ꯂꯥꯎꯕꯗꯣ ꯈꯜꯂꯣ ꯍꯥꯏꯔꯕꯗꯤ ꯅꯨꯡꯊꯪꯗꯣ ꯄꯤꯌꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯇꯤꯁꯨ ꯁꯥꯎꯅ ꯍꯣ ꯅꯨꯡꯊꯪꯗꯣ ꯅꯈꯣꯏ ꯅꯄꯥꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤꯅꯦ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯅꯅꯦ ꯀꯛ ꯀꯛ ꯂꯥꯎꯕꯗꯣ ꯈꯜꯂꯨꯔ ꯆꯠꯂꯣ ꯁ꯭ꯀꯨꯜꯗꯅꯤ ꯆꯤꯡꯈꯩ ꯂꯝꯕꯤꯗ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯒꯥꯔꯤ ꯂꯥꯛꯄ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯃꯃꯤꯠ ꯃꯄꯥꯗꯨꯗꯪ ꯐꯥꯠꯂꯒ ꯃꯃꯥꯏꯗꯣ ꯐꯤ ꯃꯇꯦꯛ ꯃꯆꯥ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯗ꯭ꯔꯦꯁꯇꯨꯁꯨ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯂꯒ ꯈꯥꯗ ꯑꯃꯨꯛ ꯌꯦꯡ ꯋꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯆꯤꯡꯈꯩ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠꯅ ꯈꯥꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯆꯤꯡꯈꯩ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯀꯔꯤ ꯍꯥꯏꯒꯗꯕ ꯁꯣꯝꯕꯨ ꯀꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ ꯑꯣ ꯑꯩꯗꯤ ꯊꯕꯛ ꯑꯃꯒꯤ ꯆꯠꯄꯅꯤ ꯆꯤꯡꯈꯩ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯊꯣꯔꯛꯂꯤꯕ ꯚꯣꯀꯦꯜ ꯔꯥꯁꯤ ꯌꯥꯝꯅ ꯂꯩ ꯃꯃꯥꯏꯗꯣ ꯂꯣꯏꯅ ꯈꯨꯝꯕꯅꯤꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯂꯨꯕꯗꯤ ꯂꯩꯇꯦ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯝꯕꯨ ꯌꯥꯝꯅ ꯊꯨꯔꯕꯣ ꯌꯥꯔꯒꯗꯤ ꯑꯩ ꯊꯧꯕꯥꯜ ꯐꯥꯎꯗ ꯌꯥꯎꯖꯒꯦ ꯆꯤꯡꯈꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯒꯥꯔꯤ ꯆꯦꯟꯗꯕꯁꯨ ꯅꯠꯇꯦ ꯒꯥꯔꯤ ꯆꯦꯜꯂꯤꯕ ꯃꯌꯥꯝꯁꯤꯗ ꯆꯠꯀꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯏꯔꯅꯥꯏ ꯆꯠꯆꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯃꯥ ꯌꯥꯎꯒꯦ ꯀꯥꯏꯅ ꯇꯧꯔꯤꯁꯤꯅ ꯃꯁꯤꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯨꯕ ꯖꯥꯠꯂꯣ ꯍꯨꯔꯥꯜꯂꯝꯒꯅꯤꯌꯦ ꯍꯨꯔꯥꯟꯕꯗꯨꯅꯕꯨ ꯃꯤꯅ ꯎꯗꯅꯕ ꯈꯪꯗꯅꯕ ꯍꯥꯏꯗꯅ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤꯁꯤ ꯀꯩꯅꯣ ꯀꯔꯤ ꯈꯜꯂꯤꯅꯣ ꯌꯥꯔꯔꯣꯏ ꯍꯥꯏꯔꯣ ꯃꯇꯨꯡꯗ ꯍꯥꯏꯖꯔꯣꯏꯗ ꯉꯁꯤ ꯈꯛꯇꯅꯤ ꯁꯦ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯉꯁꯤ ꯈꯛꯇꯪꯗꯤ ꯑꯩ ꯌꯥꯎꯖꯒꯦ ꯇꯝꯐꯥ ꯒꯥꯔꯤ ꯂꯥꯏꯟꯗ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯛꯏ ꯆꯤꯡꯈꯩ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯤ ꯊꯧꯕꯥꯜ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯦ ꯁꯤꯗ ꯈꯥꯝꯕꯤꯌꯨ ꯅꯨꯄꯤ ꯑꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯁꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯅꯣꯡꯃ ꯑꯩꯅ ꯁꯣꯝꯒꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯃꯇꯝ ꯌꯥꯎꯔꯛꯄꯗ ꯑꯩꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯦ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯁꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯏꯔꯒ ꯄꯤꯔꯝꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩ ꯉꯛꯅ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯝꯐꯥ ꯇꯞꯅ ꯀꯕꯤꯇꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯁꯥꯔ ꯆꯤꯡꯈꯩꯁꯤꯕꯨ ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯈꯪꯗꯦꯗ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯨꯗꯕꯅꯤꯅ ꯈꯪꯗꯤꯌꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯍꯪꯕꯅꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯒꯤꯗꯣ ꯋꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯗ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯃꯤꯍꯨꯜꯒ ꯆꯣꯡꯂꯛꯄ꯭ꯔꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ ꯉꯁꯥꯏ ꯑꯩꯅ ꯁ꯭ꯀꯨꯜ ꯂꯥꯛꯄꯗꯅꯦ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ ꯍꯣ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯅꯊꯃꯣꯏꯗ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜꯗꯣ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯂꯣꯏꯅ ꯎꯖꯔꯦ ꯑꯈꯪꯕꯤ ꯅꯪꯅ ꯌꯥꯝꯅ ꯈꯪꯕꯤꯔꯦꯍꯦ ꯋꯥꯈꯜꯗꯣ ꯐꯠꯇꯅ ꯈꯟꯖꯤꯟꯒꯅꯨ ꯇꯤꯟ ꯆꯪꯖꯅꯤ ꯍꯌꯦꯡꯋꯥꯏ ꯊꯃꯣꯏ ꯆꯥꯛꯅ ꯂꯩꯍꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯀꯣꯛ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯣꯗꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩꯕꯨ ꯇꯧꯉꯝꯕꯤ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯅꯨꯄꯥꯅꯤ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯖꯔꯛꯀꯅꯤ
ꯇꯝꯐꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯀꯕꯤꯇꯥ ꯇꯝꯐꯥꯗ ꯉꯛꯅ ꯌꯦꯡꯂꯒ ꯍꯥ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯇꯝꯐꯥ ꯃꯁꯥꯅ ꯉꯥꯡꯊꯣꯛꯈ꯭ꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗꯦ꯫ ꯍꯥ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯅꯪ ꯌꯥꯗ꯭ꯔꯤ ꯏꯕꯦꯝꯃ, ꯂꯩꯅꯥ ꯐꯖꯅ ꯂꯩꯔꯦ꯫ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯁꯤꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯑꯩ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏ꯫ ꯃꯁꯛꯁꯤꯒ ꯀꯔꯤꯝꯇ ꯈꯪꯖꯗꯕ ꯂꯥꯟꯖꯗꯕꯒ ꯁꯥꯔꯅ ꯇꯧꯔꯤꯁꯤ꯫ ꯍꯧꯖꯤꯛꯇ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯨ ꯀꯥꯎꯁꯤꯟꯅꯗꯅ ꯀꯁ ꯇꯧꯋꯦꯕ꯫ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯗꯕ ꯂꯩꯀꯣ꯫ ꯅꯪꯅꯦ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯥꯡꯐꯥꯡ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯈꯩꯁꯨ ꯁ꯭ꯀꯨꯜꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯝꯐꯥ ꯆꯤꯡꯈꯩꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯟꯕꯁꯨ ꯇꯟꯖꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯤꯁ ꯇꯝꯐꯥ ꯅꯥꯕ ꯐꯔꯕꯣ? ꯍꯣꯏ ꯁꯔ, ꯈꯔ ꯐꯔꯦ꯫ ꯁꯔ ꯍꯣꯏ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯏꯁꯥ ꯉꯝꯗ ꯂꯥꯛꯂꯕꯅꯤ꯫ ꯍꯣꯏꯅꯦ, ꯏꯁꯥ ꯉꯝꯗꯦꯅ ꯁꯨꯝ ꯍꯤꯞꯆꯤꯜꯂꯒ ꯂꯩꯕꯁꯦ ꯑꯁꯤꯅꯁꯨ ꯍꯦꯟꯕꯅꯤ ꯂꯩꯅꯥ ꯍꯦꯟꯖꯤꯟꯕ꯫ ꯍꯣꯏ ꯁꯔ꯫ ꯃꯤꯁ ꯅꯥꯗꯅꯕ ꯀꯟꯅ ꯍꯣꯠꯅꯧꯀꯣ꯫ ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯁꯔ꯫ ꯀ꯭ꯂꯥꯁ ꯆꯪꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯆꯤꯡꯈꯩ ꯀ꯭ꯂꯥꯁ ꯆꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯝꯐꯥꯁꯨ ꯁ꯭ꯇꯥꯐ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯂꯩ꯫ ꯆꯤꯡꯈꯩ ꯆꯞ ꯂꯦꯞꯄꯤ, ꯇꯝꯐꯥꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯂꯩꯊꯣꯛꯅꯕꯗ ꯃꯈꯣꯏ ꯑꯅꯤ ꯘꯝ ꯊꯦꯡꯖꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯖꯤꯟꯅꯕꯗꯨ ꯁꯥꯇ꯭ꯔ ꯈꯔꯅ ꯎꯍꯧꯕꯗꯨꯗ ꯅꯣꯛꯏ꯫ ꯑꯣꯖꯥ ꯑꯇꯩꯁꯨ ꯀ꯭ꯂꯥꯁ ꯆꯪꯅꯕꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯣꯏꯕꯗꯨꯗ ꯂꯣꯏꯅ ꯎꯔꯦ꯫ ꯑꯣꯖꯥꯁꯤꯡ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀ꯭ꯂꯥꯁꯇ ꯆꯪꯅꯈꯤ꯫ ꯇꯝꯐꯥ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗꯅ ꯅꯣꯟꯊꯔꯒ ꯁꯣꯔꯤ ꯁꯔ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯇꯨꯡꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯀ꯭ꯂꯥꯁꯇ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯇꯝꯐꯥ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯉꯝꯗ꯭ꯔꯤ꯫ ꯆꯤꯡꯈꯩꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕꯗꯨ ꯂꯣꯏꯅ ꯎꯍꯧꯕꯗꯨꯗ ꯃꯆꯤꯟ ꯃꯦꯟꯁꯤꯟꯅꯔꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯒ ꯇꯝꯐꯥ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗ꯭ꯔꯃꯛꯁꯨ ꯌꯦꯡꯂꯕꯣꯏꯗ ꯅꯤꯡꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯄ ꯉꯝꯗꯅ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯆꯤꯡꯈꯩꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯂꯒ ꯅꯦꯛꯁ ꯀ꯭ꯂꯥꯁ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯜꯗꯒꯤ ꯀꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯤ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯊꯤꯟꯗꯣꯛꯂꯒ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯥꯐ ꯃꯄꯥ ꯌꯧꯔꯝꯗꯥꯏꯗꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯂꯒ ꯆꯠꯂꯤ꯫ ꯆꯤꯡꯈꯩꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯇꯕ ꯃꯤ ꯑꯃꯇ ꯂꯩꯇꯦ꯫ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯐꯝꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯆꯤꯡꯈꯩ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯉꯝꯅꯗꯦ꯫ ꯁꯨꯇꯤ ꯊꯥꯔꯕ ꯃꯇꯨꯡꯅꯤ꯫ ꯇꯝꯐꯥ ꯃꯕꯨꯡꯅ ꯂꯧꯕ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩ꯫ ꯀꯕꯤꯇꯥꯗꯤ ꯈꯪꯗꯕꯅꯤꯅ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥꯅꯁꯨ ꯒꯥꯔꯤ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯍꯧꯗ꯭ꯔꯤ꯫ ꯉꯥꯟꯕꯁꯨ ꯊꯣꯛꯂꯛꯏ꯫ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯉꯥꯟꯕ, ꯃꯤꯁ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯣ? ꯍꯣꯏ꯫ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ꯫ ꯁꯔ ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯅꯨꯄꯤꯅ ꯂꯝꯕꯤꯗ ꯀꯨꯏꯅ ꯂꯦꯞꯂꯒ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯛꯑꯣ ꯃꯤꯁ, ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯁꯔ ꯒꯥꯔꯤ ꯃꯌꯥꯝ ꯆꯦꯜꯂꯤꯁꯤꯗꯤ ꯀꯔꯤꯁꯨ ꯀꯨꯏꯔꯣꯏꯌꯦ꯫ ꯃꯤꯁꯀꯤꯁꯤꯕꯨ ꯄꯥꯈꯠꯂꯤꯔꯣ? ꯃꯤꯁꯅ ꯈꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯨꯝꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦꯀꯣ꯫ ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁ ꯁꯔꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯉꯛꯄꯅꯤꯍꯦ꯫ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯐꯠꯇꯅ ꯈꯟꯈꯤꯕ ꯂꯩꯇꯦꯀꯣ ꯁꯔ꯫ ꯑꯣ ꯑꯗꯨꯏꯗꯤ ꯂꯥꯛꯑꯣ ꯊꯤꯜꯂꯝꯃꯒꯦ꯫ ꯆꯤꯡꯈꯩ ꯒꯥꯔꯤ ꯄꯥꯏꯈꯩ ꯊꯧꯔꯒ ꯆꯠꯈꯤ꯫ ꯉꯥꯟꯕ ꯇꯝꯐꯥ ꯂꯝꯕꯤꯗ ꯆꯠꯅ ꯉꯥꯟꯕꯅ, ꯃꯤꯁꯀꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦꯗ ꯁꯔ꯫ ꯑꯣ ꯑꯗꯣ ꯃꯤꯁꯅ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯅꯨꯄꯥꯒꯗꯤ ꯂꯩꯕ꯭ꯔꯣ? ꯁꯔꯁꯤꯃ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ꯫ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯑꯃ ꯁꯦꯝꯕꯤꯒꯦ ꯇꯧꯕꯅꯤꯗ꯫ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯐꯩ, ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯨꯝꯕ꯫ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯁꯔ? ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯉꯥꯟꯕ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯆꯤꯡꯈꯩ ꯒꯥꯔꯤ ꯈꯥꯝꯂꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯔꯝꯕꯗꯨ ꯎꯏ꯫ ꯉꯥꯟꯕꯗꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯝꯐꯥꯗꯤ ꯆꯤꯡꯈꯩ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ꯫ ꯉꯥꯟꯕ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯁꯔ ꯆꯤꯡꯈꯩꯒ ꯈꯪꯅꯔꯤꯖꯥꯠꯂꯣ? ꯑꯩꯁꯨ ꯈꯪꯗꯦꯗ, ꯃꯤꯁ ꯀꯕꯤꯇꯥꯅꯗꯤ ꯑꯣꯏꯔꯝꯃꯣꯏꯅ ꯍꯥꯏꯌꯦ꯫ ꯉꯥꯟꯕ ꯉꯛꯅ, ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯤꯁꯁꯦ ꯁꯔ ꯆꯤꯡꯈꯩꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯂꯝꯃꯤꯖꯥꯠꯅꯤꯅ꯫ ꯑꯗꯨꯗꯤ ꯃꯤꯁ ꯀꯕꯤꯇꯥꯁꯦ
ꯁꯔ ꯆꯤꯡꯈꯩꯗ ꯉꯥꯎꯖꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯃꯤꯁ ꯀꯕꯤꯇꯥꯅꯗꯤ ꯃꯤꯁꯇ ꯀꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯇꯝꯐꯥ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯅ ꯑꯩꯅ ꯉꯁꯥꯏ ꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯍꯧꯕꯅꯤ. ꯑꯗꯨꯗ ꯑꯩꯅ ꯆꯨꯝꯅ ꯁꯨꯝ ꯍꯪꯂꯨꯕ, ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯣ, ꯁꯔ ꯆꯤꯡꯈꯩꯁꯦ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯤ. ꯁꯔꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯖꯥ ꯑꯣꯏꯔꯛꯄꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? 3 years ꯃꯨꯛꯇꯤ ꯁꯨꯔꯦ. ꯉꯥꯟꯕꯒ ꯇꯝꯐꯥꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯇꯝꯐꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯇꯨꯅ ꯇꯝꯐꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤ. ꯁꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ. ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄꯒꯤ ꯊꯦꯡꯛꯁ. ꯑꯦ, ꯌꯥꯔꯦꯗ ꯊꯦꯡꯛꯁꯇꯨꯗꯤ. ꯑꯗꯨ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯍꯟꯅꯤꯡꯉꯤ. ꯁꯔ, ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯅꯣ? ꯌꯥꯔꯦꯗ, ꯀꯣꯟꯅ ꯍꯥꯏꯔꯣ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯁꯔ, ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ. ꯉꯥꯟꯕ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯊꯧꯔꯒ ꯆꯠꯈ꯭ꯔꯤ. ꯇꯝꯐꯥꯁꯨ ꯆꯪꯈ꯭ꯔꯤ. ꯔꯣꯃꯦꯟ ꯃꯥꯡꯒꯣꯜꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯪ ꯂꯥꯛꯑꯕ꯭ꯔꯥ? ꯍꯣꯏ, ꯑꯗꯨ ꯇꯥꯃꯣ, ꯑꯩ ꯂꯧꯕ ꯊꯤꯟꯕ ꯑꯝꯇ ꯇꯧꯕꯤꯔꯅꯨ. ꯔꯣꯃꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯟ? ꯅꯪꯕꯨ ꯂꯧꯕ ꯊꯤꯟꯕ ꯇꯧꯅꯕ ꯃꯤꯒ ꯂꯩꯔꯕꯣ? ꯃꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯀꯔꯤꯝ ꯀꯊꯥꯏꯅꯤ. ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯔꯣꯃꯦꯟ, ꯍꯩꯃ, ꯑꯩꯁꯨ ꯏꯆꯟꯕꯨ ꯂꯧꯕ ꯊꯤꯟꯕ ꯇꯧꯅꯤꯡꯉꯤ ꯄꯣꯠꯅꯤꯅꯦ. ꯑꯗꯨꯗ ꯑꯩꯁꯨ ꯊꯕꯛꯅ ꯌꯥꯗꯅ ꯇꯧꯕꯅꯤ. ꯁꯥꯎꯒꯅꯤ ꯏꯆꯟꯁꯤꯗꯤ, ꯅꯨꯡꯁꯤꯕꯅ. ꯅꯨꯡꯁꯤꯕꯤꯅꯨ ꯀꯩꯁꯨ. ꯑꯣ, ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯃꯗꯨꯅ ꯅꯨꯡꯁꯤꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁ, ꯇꯜꯂꯤꯍꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯗꯤ. ꯁꯤꯕꯨ ꯃꯆꯟ ꯑꯃꯗ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯁꯦ ꯏꯀꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦ. ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ. ꯔꯣꯃꯦꯟ ꯅꯣꯛꯂꯒ ꯂꯩꯍꯧꯏ. ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯡꯅꯔꯕ ꯃꯇꯝꯅꯤ. ꯉꯥꯟꯕ ꯀꯕꯤꯇꯥꯗ ꯀꯣꯜ ꯇꯧꯏ. ꯍꯜꯂꯣ, ꯃꯤꯁ ꯀꯕꯤꯇꯥ, ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ. ꯁꯔꯗꯤ ꯆꯥꯔꯕꯣ? ꯆꯥꯔꯦ. ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯍꯥꯏꯈ꯭ꯔꯕꯣ? ꯁꯔ, ꯍꯥꯏꯕ ꯐꯔꯛ ꯇꯥꯗꯅ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯦ. ꯑꯗꯣ ꯁꯔꯁꯨ ꯅꯝꯕꯔꯁꯨ ꯂꯩꯅꯔꯤꯅꯤ. ꯀꯣꯛ ꯍꯥꯏꯌꯨ ꯀꯩꯅꯣ. ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯣꯏꯕꯗꯨꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯩ ꯋꯥꯅꯤ. ꯅꯨꯄꯥꯗꯨ ꯊꯣꯛꯇ꯭ꯔꯗꯤ ꯃꯤꯅ ꯍꯥꯏꯕ ꯉꯥꯏꯔꯤꯉꯩꯗ ꯃꯤꯅ ꯍꯟꯖꯈꯤ ꯇꯥꯕ. ꯍꯩ, ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯃꯤꯍꯨꯜꯒꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯑꯗꯣ ꯃꯤꯁꯅ ꯈꯔ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨꯀꯣ. ꯁꯣꯏꯕ ꯌꯥꯗꯦ. ꯍꯣꯏ ꯍꯣꯏ, ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ. ꯁꯣꯏꯕ ꯁꯣꯏꯗꯕꯗꯨꯗꯤ ꯍꯥꯏꯔꯒ ꯈꯪꯂꯅꯤ. ꯈꯪꯗ꯭ꯔꯦ. ꯑꯩꯒꯤ ꯋꯥꯗꯤꯅꯦ, ꯃꯤꯁꯅ ꯌꯥꯅꯕ ꯍꯩꯅꯧꯁꯤꯗ ꯂꯩꯔꯦ. ꯐꯔꯦ, ꯄꯣꯊꯥꯖꯔꯣꯀꯣ. ꯑꯩꯁꯨ ꯊꯝꯃꯒꯦ. ꯅꯣꯡꯃ ꯆꯤꯡꯈꯩ ꯕꯖꯥꯔꯗ ꯐꯨꯔꯤꯠ ꯂꯩꯕ ꯂꯥꯛꯄꯅꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯑꯃꯗ ꯐꯨꯔꯤꯠ ꯈꯜꯂꯝꯃꯤ. ꯆꯤꯡꯈꯩꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯅꯨꯄꯤꯗꯨꯁꯨ ꯄꯣꯠ ꯈꯜꯂꯝꯃꯤ. ꯆꯤꯡꯈꯩ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ナカンꯗ ꯂꯦꯞꯂꯒ ꯐꯤ ꯈꯜꯂꯤ. ꯅꯨꯄꯤꯗꯨꯅꯗꯤ ꯆꯤꯡꯈꯩꯒꯤ ꯃꯁꯛ ꯈꯪꯕꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯏ. ꯆꯤꯡꯈꯩꯅꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯈꯟꯐꯝ ꯊꯣꯛꯄ ꯄꯣꯠ ꯑꯗꯨ ꯈꯜꯂꯒ ꯑꯗꯨꯝ ꯂꯩ. ꯆꯤꯡꯈꯩ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯗ ꯅꯨꯄꯤ ꯂꯩꯕꯗꯨꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯤ. ꯈꯟꯁꯤ ꯀꯗꯥꯏ ꯈꯜꯂꯣꯏꯁꯤ ꯀꯗꯥꯏ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯇꯧꯔꯒ ꯂꯩꯕꯗꯨ ꯅꯨꯄꯤꯗꯨꯅ ꯈꯪꯏ. ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ, ꯀꯔꯤ ꯌꯦꯡꯁꯤꯒꯦ ꯏꯕꯨꯡꯉꯣ? ꯐꯨꯔꯤꯠ ꯑꯝꯇ ꯌꯦꯡꯒꯦꯅ ꯇꯧꯕꯅꯤ. ꯅꯪꯒꯤꯔ ꯏꯕꯨꯡꯉꯣ? ꯀꯔꯤ ꯐꯨꯔꯤꯠ ꯌꯦꯡꯁꯤꯒꯦ? ꯏꯃꯥꯒꯤ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕꯅꯤ. ꯅꯨꯄꯤ ꯑꯃꯗꯣ ꯃꯆꯤꯜ ꯈꯨꯝꯂꯒ ꯅꯣꯛꯏ. ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯃ ꯄꯤ. ꯆꯤꯡꯈꯩ ꯐꯨꯔꯤꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ. ꯁꯤ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯕꯣ? ꯏꯕꯨꯡꯉꯣ, ꯏꯃꯥ ꯑꯗꯨꯕꯨ ꯀꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯒꯦ? ꯆꯍꯤ 57, 59 ꯃꯨꯛꯇꯤ ꯁꯨꯔꯦ. ꯑꯣ, ꯑꯗꯨꯗꯤ ꯁꯤ ꯌꯦꯡꯉꯨꯁꯦ. ꯃꯁꯦ ꯌꯥꯝꯅ ꯐꯖꯕꯅꯤ. ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤꯕ ꯐꯨꯔꯤꯠꯅꯤ. ꯆꯤꯡꯈꯩ ꯑꯗꯨꯁꯨ ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯤ. ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯌꯦꯡꯉꯤ. ꯕꯦꯝꯃ, ꯅꯪꯅ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ. ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯒꯤ ꯐꯨꯔꯤꯠ ꯑꯝꯇ ꯈꯜꯂꯨꯗꯅ. ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ, ꯑꯁꯤꯗꯒꯤ ꯉꯥ ꯊꯣꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯁꯦ ꯑꯝꯇ ꯄꯤꯕꯤꯔꯛꯎꯕ. ꯅꯨꯄꯥ ꯑꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯄꯤꯔꯛꯏ. ꯅꯨꯄꯤ ꯑꯗꯨꯅ ꯐꯨꯔꯤꯠꯇꯣ ꯄꯥꯏꯔꯒ ꯌꯦꯡꯂꯒ ꯆꯤꯡꯈꯩꯗ ꯑꯣꯟꯁꯤꯜꯂꯒ, ꯁꯤ ꯌꯦꯡꯉꯨꯁꯦ. ꯆꯤꯡꯈꯩ ꯐꯨꯔꯤꯠꯇꯣ ꯎꯕꯗ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯊꯣꯛꯈ꯭ꯔꯦ. ꯆꯤꯡꯈꯩꯁꯨ ꯏꯀꯥꯏꯅ, ꯍꯣꯏ, ꯁꯤ ꯌꯥꯔꯦ. ꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ. ꯆꯤꯡꯈꯩ ꯑꯁꯨꯝꯅ ꯃꯃꯜ ꯉꯥꯡꯅꯕ ꯂꯣꯏꯔꯒ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯐꯨꯔꯤꯠ ꯑꯗꯨ ꯄꯨꯔꯒ ꯊꯣꯛꯂꯛꯏ. ꯆꯤꯡꯈꯩ ꯐꯨꯔꯤꯠ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯃꯃꯥꯕꯨ ꯀꯧꯔꯛꯏ. ꯄꯇꯤ, ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ? ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯁꯤꯃ, ꯐꯨꯔꯤꯠꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ. ꯆꯤꯡꯈꯩꯒꯤ ꯃꯃꯥ ꯄꯇꯤ ꯐꯨꯔꯤꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯌꯦꯡꯉꯤ. ꯍꯩꯃ,
ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯅꯦ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯒꯤ ꯐꯨꯔꯤꯠꯀꯁꯦ ꯈꯟꯕ ꯌꯥꯝꯅ ꯍꯩꯔꯤꯅꯦ ꯃꯥ ꯑꯩꯅ ꯈꯟꯕ ꯅꯠꯇꯦꯗ ꯍꯥ ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯜꯂꯤꯕ ꯏꯃꯧ ꯅꯨꯄꯤꯅꯔꯣ ꯀꯔꯥꯏꯗꯒꯤ ꯏꯃꯧ ꯅꯨꯄꯤꯅꯣ ꯑꯩꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯨꯗ ꯅꯨꯄꯤ ꯑꯃꯁꯨꯅꯦ ꯄꯣꯠ ꯂꯩꯔꯒ ꯂꯩꯔꯝꯃꯤ ꯃꯥꯅ ꯈꯟꯕꯤꯔꯛꯄꯅꯤ ꯏꯃꯥ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯉꯥꯏꯈꯣ ꯏꯃꯥꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯅꯨꯄꯤꯗꯣ ꯅꯪꯒ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯃꯥ ꯑꯁꯤꯗꯤ ꯀꯔꯥꯏꯗꯒꯤ ꯈꯪꯅꯕꯅꯣ ꯄꯣꯠꯁꯦ ꯅꯨꯄꯤꯒꯤ ꯄꯣꯠ ꯑꯣꯏꯕꯗꯨꯗ ꯅꯨꯄꯤꯗꯨꯅꯅꯦ ꯁꯨꯝ ꯈꯟꯕꯤꯔꯛꯄꯅꯦ ꯍꯥꯏꯕ ꯅꯨꯄꯤꯗꯨꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯍꯩꯃꯥ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯄꯂꯦꯝ ꯏꯃꯥ ꯅꯪꯕꯣ ꯐꯔꯦ ꯅꯪꯒ ꯈꯪꯅꯕ ꯅꯠꯇꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯧ ꯅꯪꯅꯦ ꯏꯃꯥ ꯁꯤꯕ ꯉꯥꯏꯒꯅꯨꯀꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯐꯨꯔꯤꯠꯇꯨ ꯌꯦꯡꯗꯨꯅ ꯄꯥꯏꯔꯒ ꯆꯪꯈ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯔꯤꯁꯟꯁꯨ ꯂꯥꯛꯂꯝꯃꯤ ꯆꯤꯡꯈꯩꯅ ꯑꯦ ꯚꯥꯏ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯤꯡꯈꯩꯒꯤ ꯀꯥꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯤꯡꯈꯩ ꯅꯪꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯒ ꯑꯩꯒꯤ ꯌꯨꯝꯁꯦ ꯌꯥꯝ ꯂꯥꯞꯅꯕꯅꯤꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯇꯥꯔꯁꯦ ꯍꯥꯏꯔꯤꯕꯅꯣ ꯍꯣꯏ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯅꯪꯅ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯒꯤ ꯄ꯭ꯔꯦꯛꯇꯤꯁꯇꯣ ꯀꯌꯥꯝ ꯍꯩꯔꯒꯦꯅ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯤ ꯀꯔꯥꯏꯗꯒꯤ ꯄ꯭ꯔꯦꯛꯇꯤꯁꯅꯣꯗ ꯑꯩꯅꯦ ꯄ꯭ꯔꯦꯛꯇꯤꯁ ꯀꯝꯇ ꯇꯧꯗꯦ ꯂꯣꯏꯔꯦꯍꯦ ꯑꯩꯅ ꯑꯗꯨ ꯐꯖꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯀꯣ ꯍꯥꯏꯔꯝꯂꯒ ꯁꯣꯝꯗꯁꯨ ꯇꯝꯐꯥ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯆꯤꯡꯈꯩꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯨꯄꯤ ꯑꯩꯅ ꯅꯨꯄꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯔꯕꯗꯤ ꯑꯩꯕꯨ ꯇꯧꯉꯝꯕꯤ ꯇꯥꯈꯤꯔꯣꯏꯗ꯭ꯔꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯑꯩꯕꯨ ꯇꯊꯤ ꯇꯊꯤ ꯑꯃꯨꯛ ꯉꯥꯡꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯩ ꯃꯉꯣꯟꯗ ꯏꯃꯥꯏ ꯑꯁꯦ ꯎꯠꯇꯨꯅ ꯆꯠꯄ ꯐꯥꯎ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯑꯩ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯕ ꯇꯥꯕꯅꯤ ꯇꯝꯐꯥꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯉꯥꯟꯕꯁꯨ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯃꯤꯁ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤꯗ ꯃꯤꯁꯄꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣ ꯌꯦꯅꯤꯡꯊꯥ ꯌꯧꯔꯛꯄꯒꯤ ꯃꯥꯜꯂꯤꯗ ꯇꯝꯐꯥ ꯅꯣꯛꯂꯒ ꯁꯥꯔꯁꯤꯃ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯃꯤꯁ ꯌꯦꯅꯤꯡꯊꯥ ꯌꯧꯔꯛꯄꯁꯦ ꯄꯨꯛꯅꯤꯡꯒꯁꯤꯕꯨ ꯏꯔꯥꯡ ꯂꯥꯡꯗ꯭ꯔꯣ ꯁꯥꯔ ꯌꯦꯅꯤꯡꯊꯥ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤꯗ ꯑꯗꯣ ꯁꯥꯔꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯅꯔꯤꯒꯦ ꯈꯪꯅꯕꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯗ ꯃꯤꯁ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯃ ꯂꯩꯍꯜꯂꯁꯤꯔꯅ ꯈꯜꯂꯤꯌꯦ ꯂꯩꯍꯜꯂꯣ ꯀꯩꯅꯣ ꯁꯥꯔ ꯁꯥꯔꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯕꯦꯔꯥ ꯀꯥꯏꯍꯦ ꯁꯥꯔ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯑꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯇꯝꯐꯥꯁꯨ ꯉꯛꯅ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯁꯥꯔ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯍꯌꯦꯡ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯑꯗꯣ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯃꯁꯥꯅ ꯈꯪꯗ꯭ꯔꯤ ꯄꯣꯠꯅꯤ ꯑꯩꯅꯕꯨꯗꯤ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯖꯔꯕ ꯃꯥꯅꯕꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣ ꯑꯗꯨꯗꯤ ꯋꯥꯁꯦ ꯂꯨꯗꯤ ꯂꯨꯔꯤꯖꯥꯠꯅꯤꯅ ꯑꯗꯨꯅꯤ ꯑꯩꯅ ꯕꯦꯔꯥ ꯀꯥꯏ ꯍꯥꯏꯁꯦ ꯍꯣꯏꯁꯦ ꯐꯔꯦ ꯑꯗꯣ ꯁꯥꯔ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯐꯥꯎꯗꯤ ꯀꯥꯎꯅꯒꯨꯝꯁꯤꯀꯣ ꯉꯥꯟꯕ ꯋꯥꯈꯜꯗ ꯀꯔꯥꯏꯗꯒꯤ ꯀꯩꯅꯥꯗꯕꯨ ꯕꯥꯔꯇꯣꯟ ꯇꯧꯅꯕꯗꯧꯅ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯊꯃꯣꯏꯒꯁꯦ ꯃꯩꯈꯨ ꯕꯪꯕꯪ ꯀꯥꯔꯤꯗꯤ ꯅꯪ ꯈꯪꯗꯦ ꯁꯥꯔ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯑꯩꯁꯨ ꯅꯪꯗꯪꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯩꯈꯣꯏꯁꯨ ꯁꯥꯔꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤ ꯀꯩꯅꯣ ꯃꯤꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯤꯅꯕ ꯁꯥꯔ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯁꯦ ꯈꯪꯕꯤꯕ ꯑꯣꯏꯔꯗꯤ ꯐꯒꯗꯕ ꯈꯪꯕꯤꯗꯕꯁꯤꯗꯅꯦꯕ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯑꯗꯨ ꯃꯤꯁ ꯇꯝꯐꯥ